ꯇꯔꯥꯅꯤꯊꯣꯏꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯇꯔꯦꯠꯁꯨꯕ ꯁꯦꯁꯟꯒꯤ ꯇꯥꯡ 13ꯗ ꯆꯠꯊꯈꯤꯕ ꯃꯤꯐꯝ ꯁ꯭ꯄꯤꯀꯔꯅ ꯃꯍꯧꯁꯥꯒꯨꯝ ꯑꯌꯨꯛꯀꯤ ꯄꯨꯡ 13ꯗ ꯍꯧꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝꯒꯤ ꯑꯍꯥꯟꯕ ꯑꯦꯖꯦꯟꯗꯥ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯋꯥꯏ ꯈꯦꯝꯆꯥꯅ ꯔꯤꯄꯣꯔꯠ 3 ꯍꯥꯎꯁꯇ ꯇꯦꯕꯜ ꯇꯧꯈꯤ꯫ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯂꯣꯛ ꯑꯌꯨꯛꯇꯒꯤ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠ 2025-26, Manipur Information Commission's annual report 2023-24 amasung Economic Survey of Manipur's annual report 2024-25 ne. Ani suba agenda oina finance ki thabak su puriba Chief Minister Wai Khemchana tongan ba demand 13 khanaraga pass tawnanaba pukhatki. Ngasi pukhatkiba demand sing amadi department sing adudi amadi makhoigi pass tawnanaba puthokkiba senpham sing adudi state legislature gi lupa crore 494,10,000 Council of Ministers ki lupa crore 13,33,900 Secretariat ki lupa crore 394,000 Land Resources ki lupa crore 3,38,000 Police ki lupa crore 3,3,900,000 Public Works Department ki lupa crore 9,3,000,000 Textile Commerce and Industries ki lupa crore 3,5,3,000,000 Power ki lupa crore 9,9,000,000 Youth Affairs and Sports ki lupa crore 2,2,13,000 Jail ki lupa crore 38,38,000 Printing ki lupa crore 5,53,000 Fisheries ki lupa crore 4,9,000,000 Arts and Culture ki lupa crore 9,000,000 Economics and Statistics ki lupa crore 9,000,000 ni. Tongan ba demand 13 bukhalakpa aduda opposition ki MLA ke Megachandrana tongan ba demand mari khakta kat motion sing pukhalakhi. Ke Megachandrana pukhalakhi ba sing adudi police, power, works, youth affairs and sports asina singbani. Police ki matang da palladuna IDP sing resettlement tauba amadi rehabilitation ki thabak tawdana census ki operation chathaba amadi migrant sing masak khangdoktana census operation chathaba haibase chumoi haiba bafam thamki IDP sing mayumda laihandrigei matam masida karamaina census tawudarino madu tawba tarabidi asumbo oiroi haidana phongdokki census operation ase takani thongna lagliba April amadagi house listing haurakanda mathang chahigi February thadagi di population census tawudaribini sigum basing ase masi torokpa matamda IDP sing mayumda leitraba amadi migrant sing ase masak khangdoktaba taraboidi operation ase mai pakpa operation oiroi asumbo operation oiroi haiba wafam thamki. Police ki matangda makhatana awafam bukhaladuna hay IDP sing resettlement tongna batha lokhatpa chumi police tagi lakhiba loot tawkhiba khusukurai mayamada loina bak lokhatpa chumi amadi Manipur tangtaba shanti lakna ba lore thokpa chumi haiba wafam thamki. PWD ki matangda paladuna program semdabana lambi thongyamna phatre Manipur sahi ohum irang thorokpa manungda adigi nongju nungsa mayam maraksida lambi sing thina maintain tawdabanina yamna ka hena phatre aduna lambi sing asi semna ba program semba chumi haiba wafam thamkiba loinana ukhul manungda leba lambi sing semba matamda DPR ga manadaba yamna yawre DPR dana phajana ullakanda field di ningthinwaina thabak sudre haiba wafam thamki. Power Department ki matang 2019 da tongan ba company ani gi charauna mi lising amram launa ba notification ani thokraga madu 2025 da cancel tawkhre madu da mi lising yang khaini thoiromna apply tawkhibani haiba wafam thamnaduna masi matang da warol ma thambina wafam thamki. Youth Affairs and Sports Department ki matang dana khoi Manipur ase sanaroi singidi yamna aphaba mafam oiba India gi masak na sanar myam puthokba mafam oirabasu sports ki infrastructure phajana leitre adegi mahatama amada paikhatlamba khungang khudimaki playground amam haibju thabak khara horamaga dum tokhre haibo afam thamkhiba loinana Manipur gi under 17 boys gi khoi gi subroto kapta yawbungamdaba sahi henba yawre gain haiba sumo afam mayam ama leibase masigi mathangda ingsanbiu haibo afam thamkhiba loinana arts and culture gi matangda artist singi incentive thinuaina pide adi stop wali haiba afam thamkhi. MLA ke migasana thamlakpa mai kat motion ga mari lena wafam sing adugi matangda paukhum piraduna police amasung youth affairs and sports ki thabak puriba minister Khomdram ko thok jamna hai
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯅ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯏ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯅ ꯊꯥꯒꯠꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ 2023ꯒꯤ ꯃꯦꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯊꯥꯒꯠꯅꯔꯝꯕ ꯑꯗꯣ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯊꯕꯛ ꯐꯖꯅ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯈꯛ ꯍꯦꯛ ꯇꯧꯕꯗ ꯍꯦꯛꯇ ꯃꯌꯥꯝ ꯆꯪꯗꯨꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯄꯨꯂꯤꯁꯄꯨ ꯌꯥꯝꯅ ꯐꯔꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯦ ꯌꯥꯝ ꯀꯟꯅ ꯊꯕꯛ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯦꯅꯨꯑꯦꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯁꯥꯝ ꯄꯨꯂꯤꯁ ꯃꯦꯅꯨꯑꯦꯜꯒꯤ ꯃꯈꯥꯗ ꯆꯠꯅꯕꯅꯤ ꯁꯦꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯀꯦ ꯃꯦꯒꯁꯟꯗꯨꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯅꯤꯡꯊꯤꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯕꯒ ꯂꯣꯏꯅꯅ ꯒꯕꯔꯟꯃꯦꯟꯠꯅ ꯑꯃꯗꯤ BJPꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯀꯟꯅ ꯈꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯁꯦꯟꯁꯁꯀꯁꯨ ꯃꯔꯤ ꯂꯩꯅꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯀꯦ ꯒꯣꯕꯤꯟꯗꯥꯁꯅ ꯍꯥꯏ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯈꯟꯗꯣꯛꯅꯅꯕ ꯀꯃꯤꯇꯤ ꯁꯦꯝꯕ ꯍꯧꯈꯤꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯦ ꯆꯪꯂꯛꯄ ꯊꯤꯡꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤ ꯑꯗꯒꯤ ꯑꯀꯛꯅꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯍꯥꯏ ꯃꯁꯤ ꯆꯨꯝꯅꯒꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯕ ꯊꯤꯡꯕꯗ ꯅꯠꯇꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯅꯅꯕꯁꯨ ꯍꯣꯠꯅꯕꯅꯤꯅ ꯃꯤꯅꯤꯁꯇꯔꯅ ꯈꯨꯝꯈꯤ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯐꯥꯕ ꯃꯅꯤꯄꯨꯔ ꯐꯥꯎꯔꯒ ꯄꯨꯈꯤꯕ ꯃꯌꯥꯝ ꯑꯃ ꯐꯥꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗ꯭ꯔꯒꯀꯤ ꯆꯨꯝꯅꯒꯤ ꯃꯤ ꯐꯥꯕ ꯅꯠꯇꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯀꯤꯡ ꯄꯤꯟꯁꯤꯟ ꯐꯥꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ IDPꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ IDPꯁꯤꯡ ꯑꯁꯦ ꯁ꯭ꯇꯦꯠꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯄꯥꯡꯅꯕꯁꯨ ꯍꯣꯠꯅꯔꯤ ꯍꯥꯟꯅꯗꯒꯤ ꯄꯥꯡꯉ ꯂꯥꯛꯏ ꯁ꯭ꯇꯦꯠꯀꯤ ꯔꯤꯁꯣꯔꯁ ꯈꯔ ꯋꯥꯠꯄꯅ ꯁꯦꯟꯇ꯭ꯔꯦꯜꯅ ꯑꯍꯦꯟꯕ ꯁꯦꯟ ꯊꯥꯗꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯂꯦ ꯃꯗꯨꯕꯨ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ IDPꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯇꯁꯦꯡꯅꯃꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗ ꯂꯧꯈꯠꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯑꯁꯦ ꯂꯨꯠ ꯇꯧꯈꯤꯕ ꯃꯁꯤꯡꯗꯒꯤ ꯍꯦꯜꯂꯕꯅꯤ ꯍꯥꯏꯈꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ ꯃꯁꯤꯡꯗꯤ 6,000 ꯑꯗꯨꯕꯨ ꯂꯧꯈꯠꯄꯗꯤ 8,993 ꯂꯧꯈꯠꯂꯦ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ 8,993 ꯂꯧꯈꯠꯂꯦ ꯍꯥꯏꯔꯤꯕꯁꯦ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏꯗꯨ ꯉꯥꯛꯇ ꯅꯠꯇꯦ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ 6,010ꯗꯨꯗꯒꯤ 1,000ꯃꯨꯛꯇꯤ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯍꯦꯟꯕ ꯈꯨꯠꯂꯥꯏ ꯂꯧꯈꯠꯂꯤꯕꯁꯦ ꯃꯄꯥꯟ ꯂꯩꯕꯥꯛ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇꯒꯤ ꯆꯪꯉꯛꯄ ꯄꯨꯁꯤꯜꯂꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ 1,000 ꯋꯥꯠꯂꯤꯕꯗꯨ ꯔꯤꯀꯣꯚꯔ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯒꯤ ꯐꯟꯁꯤꯡꯒꯤ ꯊꯕꯛ ꯀꯟꯅ ꯂꯧꯈꯠꯄꯅꯤꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯇꯨꯡ ꯀꯣꯏꯕ ꯁꯥꯟꯇꯤ ꯊꯝꯕꯒꯤ ꯃꯇꯥꯡꯗ MLAꯅ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯋꯥꯐꯝ ꯄꯤꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤ ꯍꯣꯠꯅꯕꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯆꯠꯊꯕ ꯃꯗꯨꯗ ꯅꯠꯇꯅ ꯁꯥꯟꯇꯤ ꯊꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯍꯥꯡꯉꯒ ꯊꯕꯛ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯅ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯇꯥꯡꯗ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯊꯝꯂꯛꯄ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯁꯟꯗꯣꯛꯂꯗꯨꯅ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯦ ꯌꯥꯝꯅ ꯃꯁꯤ ꯁꯣꯊꯔꯦ 1999ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯣꯏꯔꯤ ꯑꯗꯨꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯃ ꯐꯒꯠꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯅꯧꯕ ꯃꯇꯝꯒꯤ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯇꯁꯦꯡꯅꯃꯛꯇꯤ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯂꯦꯝꯄꯤꯌꯟ 19 ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯃꯣꯏ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯈꯪꯕꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯈꯠꯄꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤ 2023ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 12ꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯊꯥꯒꯠꯈꯤꯕ ꯂꯩꯔꯕꯅꯤ ꯃꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯈꯨꯟ ꯑꯃꯃꯝꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃꯃꯝ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯕꯛ ꯍꯧꯔꯒ ꯏꯔꯥꯡ ꯂꯥꯛꯄꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯃꯗꯨ ꯂꯦꯞꯄ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯑꯟꯗꯔ 17ꯒꯤ ꯁꯨꯄꯔ ꯇꯣꯞ ꯀꯞꯀꯤ ꯅꯨꯄꯥ ꯃꯆꯥ ꯁꯥꯟꯅꯔꯣꯏꯁꯤꯡ ꯊꯥꯈꯤꯗꯕ ꯑꯗꯒꯤ ꯑꯟꯗꯔ 15ꯒꯤꯅ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯐꯔꯦ ꯌꯥꯔꯦ ꯍꯥꯏꯗꯅ ꯊꯥꯔꯨꯔꯒ ꯆꯍꯤ ꯇꯦꯁ ꯇꯧꯕꯗ ꯆꯍꯤ ꯑꯁꯤ ꯍꯦꯟꯕ ꯍꯦꯛꯇ ꯌꯥꯎꯔꯝꯕ
ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯟꯗꯔ 17ꯒꯤ ꯊꯥꯕ ꯉꯝꯈꯤꯗꯦ ꯑꯟꯗꯔ 15ꯒꯤꯅ ꯊꯥꯔꯨꯔꯒ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯁ꯭ꯄꯣꯔꯠꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯊꯝꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯑꯃ ꯊꯝꯃꯗꯨꯅ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡ ꯑꯁꯦ ꯃꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯞ ꯔꯤꯚꯤꯖꯟ ꯇꯧꯔꯒ ꯊꯕꯛ ꯆꯠꯊꯕꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯆꯤꯡꯕ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯄꯋꯥꯔꯒꯤ ꯃꯇꯥꯡꯗ ꯊꯝꯈꯤꯕ MLA ꯀꯦ ꯃꯦꯒꯁꯇꯅ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯄꯋꯥꯔꯒꯤꯁꯦ ꯍꯧꯖꯤꯛꯃꯛꯇꯤ ꯀꯣꯔꯠꯇ ꯂꯩꯔꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯀꯧꯔꯨꯔꯒ ꯃꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯥꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯣꯔꯠꯇ ꯀꯦꯁ ꯊꯥꯔꯛꯄꯗꯤ ꯀꯣꯔꯠꯇ ꯂꯩꯔꯤꯕꯅ ꯃꯁꯤ ꯁꯕꯖꯨꯗꯤꯁ ꯑꯣꯏꯒꯗꯕ ꯋꯥꯐꯝ ꯂꯩꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ MLAꯅ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯃꯤꯅꯤꯁꯇꯔ KH ꯂꯣꯀꯦꯟꯅ ꯍꯥꯏ ꯁ꯭ꯇꯥꯐ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯇꯥꯟꯅꯔꯒ ꯑꯋꯥꯠꯄ ꯁ꯭ꯇꯥꯐ ꯍꯥꯞꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯥꯔꯇꯤꯁ 1,000 ꯍꯦꯟꯅ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯄꯤꯗꯅ ꯂꯩꯔꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯋꯥꯐꯝ ꯃꯇꯦꯛ ꯑꯃ ꯊꯝꯃꯗꯨꯅ IDPꯁꯤꯡꯒꯤ ꯐꯅꯕ ꯍꯣꯠꯅꯕꯗ ꯔꯤꯁꯣꯔꯁ ꯂꯩꯇꯦ ꯍꯥꯏꯕꯅ ꯌꯥꯔꯣꯏ ꯁ꯭ꯇꯦꯠꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯀꯥꯟꯗ ꯁꯦꯟꯇꯔꯗꯒ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯆꯨꯝꯃꯤ ꯌꯨꯝ ꯊꯨꯒꯥꯏꯈꯤꯕ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯁꯥꯗꯅ ꯆꯍꯤ 5-10 ꯁꯥꯅ ꯃꯇꯝ ꯁꯥꯡꯅ ꯆꯪꯅ ꯁꯥꯔꯛꯑꯒ ꯃꯗꯩꯗꯨꯗ ꯂꯨꯄꯥ ꯂꯥꯛ ꯈꯔ ꯄꯤꯔꯒ ꯃꯗꯨ ꯌꯥꯔꯣꯏ ꯃꯤ ꯁꯤꯔꯒ ꯂꯨꯄꯥ ꯂꯥꯛ 5 ꯇꯔꯥ ꯄꯤꯕꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯁꯥꯔꯒ ꯊꯨꯒꯥꯏꯈꯤꯕ ꯃꯗꯨ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ MLAꯅ ꯄꯨꯈꯠꯂꯛꯈꯤꯕ ꯀꯠ ꯃꯣꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁꯦꯡꯗꯣꯛꯑꯕ ꯃꯇꯨꯡꯗ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯁꯅ ꯌꯦꯠꯅꯕ ꯌꯥꯎꯗꯅ ꯁ꯭ꯄꯤꯀꯔꯅ ꯑꯃꯃꯝꯇ ꯂꯧꯈꯠꯂꯒ ꯄꯥꯁ ꯇꯧꯈꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯑꯦꯖꯦꯟꯗꯥ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯕꯦꯁꯟ ꯅꯝꯕꯔ 1 ꯕꯤꯜ 2026 ꯍꯥꯎꯁꯇ ꯄꯨꯊꯣꯛꯇꯨꯅ ꯍꯥꯎꯁꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯁ ꯇꯧꯈꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯦꯖꯦꯟꯗꯥꯗ ꯃꯔꯤꯁꯨꯕ ꯑꯦꯖꯦꯟꯗꯥ ꯆꯤꯞ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯗꯅ Committee on Public Accounts, Committee on Estimates, ꯑꯃꯁꯨꯡ Committee on Public Undertakingꯁꯤꯡꯒꯤ ꯃꯤꯑꯣꯏ 8 ꯏꯂꯦꯛ ꯇꯧꯅꯅꯕ ꯋꯥꯐꯝ ꯃꯨꯞ ꯇꯧꯈꯤ ꯀꯃꯤꯇꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯦꯝꯕꯔ 8 ꯂꯩꯒꯗꯕꯅꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯇꯥꯡ 13ꯇ ꯏꯂꯦꯛ ꯇꯧꯒꯗꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯇꯥꯕ ꯑꯦꯖꯦꯟꯗꯥ ꯂꯩꯇꯕꯅꯤꯅ ꯁ꯭ꯄꯤꯀꯔ TH ꯁꯩꯇꯕ꯭ꯔꯇꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 18 ꯐꯥꯎꯕ ꯃꯤꯐꯝ ꯌꯩꯊꯣꯛꯈꯤ